सरकारना Rishikanta gi Ex-Gratia Lakh Pigani Laothokkhre Asiba Loukhiroi Jac gi warepna aroibo oigani haina imung manungna fongdokli Kukila Laulup UKN na farba matungda damthina hatokpikraba Kakching Khuno Uchan Makhongdagi Mayanglangbam Rishikanta gi Asiba Hakchang ngarang numidang athengbada Churchanpur District ki police na Waikhong Police Station gi team amada sinarakre adubu hojik phawba imung manungna Asiba Hakchang lodabana Rishikanta gi thawai yaudrba Hakchang Jenems ki mokta leiri imung manunggi maikaidagi Rishikanta gi Asiba Hakchang Loukhiroi Jac gi warepna aroibo oigani haina fongdokre Maraksida Manipur Sarkar gi maikaidagi laikhidaba Rishikanta gi imung manungda lupa lakh 10 gi Ex-Gratia Pigani haina Laothokkhre UKN na hatkraba Mayanglangbam Rishikanta gi thawai yaudrba Hakchang adu ngarang numidang athengbada Churchanpur Police ki team amana Phagokchau Ikai Police Station ki OC ki team amasung Kangbhaida leiriba Garwar Rifles ki mamangda Rishikanta gi imung manung gi miyoi singna verify tawhalaba matung Waikhong Police Station team amada khusinnakhibani Rishikanta gi thawai yaudrba Hakchang adu ngarang numidang pung 8 makhairom tabada Churchanpur Police na postmortem tawraba matung imung manung gi miyoi singda khusinnagani haibagi paw ama phangbadagi laikhidraba Rishikanta ga pokminaba Phagokchau Ikhaida leiba Mayanglangbam Prem pokminaba mache moirang them ongbi asalata mapal gi machanupi Rishikanta gi mache Mayanglangbam Ibechaubi mapa chaugi manaw nupa Rishikanta gi mayamba Mayanglangbam Rohit kaloinana Waikhong Police Station gi team amana Asiba Hakchang adu puruk bangaiki loinana numidang pung 8 nifurom taba matamda Churchanpur Police na Asiba Hakchang adu purukle haibagi paw tabadagi Rishikanta gi machi ani ga loinana Rapid Action Force Phagokchau Ikai Police Station gi OC Makok thongba police personnel sing Waikhong Police ki team amasung Garwar Rifles ki camp leiriba Kangbai Bazar phawa khongna chatuna Asiba Hakchang adu verify tawki verify tawba aduda toppa lakminaba imung manunggi miyoi sing amadi mafam aduda paw loba chatkiba media gi miyoi sing phawba Ikai Bazar gi checkpoint gi makha tana buffer zone ni haiduna mafam aduda duty tariba Garwar Rifles ki kangbu singna athingba thamduna changhankide Pungkhai amarom hena verify tawraba matung Rishikanta gi thawai yaudrba Hakchang adu Waikhong Police ki team da khutsinarba matung mafam adudagi gari amada haplaga chawrakna numidang pung 10 rom taba aduaida purkhi Rishikanta gi pokminaba mayamba premna matau karamna Rishikanta Churchanpur da laikhibano haibagi matangda pawmising da fongdok aduna mahakki manaw nupa Rishikanta Nepal da sipet ki thabak tawduna irang asigi mamangdagi leirakibani Irang thoktringai Churchanpur Tuibong headquarter dagi chingnu hawkipka sahi 8 lom mari leinabaga loinana luhongnaba imung manung ani wari loinaraga leibani adubu irang lakhibadagi Rishikanta di Nepal da chakhre adubu Rishikanta amasung nupi aduga makhatana paw phawnadana lakhibani adubu mamang sahi gi December 23 ta Nepal da mahakna tawriba thabak adu result tawraga tholakhi haibasi mahakna laikhidraba matungda khangba ngamkhibani hairi Kumja lising ani kunganipal da Imphal phawba mapung phana rail lambi semba loisinna papandam thamli Jiribamdagi Imphal phawba rail lambi semba gi thabak chada 63 gani thoi loisilakli athuba matamda Imphal ga leibaki atoppa lambi singa rail lambi samnaragani hojik phawba gi oina rail lambi asi Jiribam manaki khongsang station phawba loisin khrabasu mapung phana mathau tawba haudri Sing lambi oibaga loinana nongkan churakpa amasung tunnel hulpagi thabakta khudong chadaba kaya marum mayoknabana rail lambi sembagi project asi khumang chawsin bangamdana leiri Imphal yongna semlakkadawriba rail lambi sembagi thabak asi mapung phana loisilabadi state asida potchai pusilakpada khudong chadaba amatta leiraroi hanthaba mamanda potchai pusilakpaga loinana state asigi miyamna mapangi state singda chatpada sel iting tinglaroi haina North Frontier Railway Infangi Deputy Chief Engineer Mohammed Semen na fongdokhi Jiribamdagi Imphal phawbagi rail lambi asi punna kilometer 110 sangi masigi manungda kilometer 55 sangba saruk mapung phana sem saba loiri chada 72 gi sangda rail lambi sembagi thabak paikhatpaga loinana chahi asigi manungda awangkul phawbadi rail lambi semba loisilagani mathang chahi da none amasung kumja lising ani kunga nipan dana Imphal phawba mapung phana rail lambi sembagi thabak loisilagani haibagi thajaba lei Imphal station da kumang chawsinna rail lambi sembagi thabak paikhatli haina palladuna mahakna haiki hawjik chahi ani gi manungda malemgi khwaidagi wangba railway bridge none district ta mapung phana saba loikhibaga loinana lambi sembagi thabakta mapung phana kumang chawsinba ngamkhi lamgi matangda thoidokna chayna balaitaba maramna khongjanjangna rail lambi sembagi thabak paikhatpa ngambani state asida leiriba miyoi amasung lalolitek tawbasingna atuba matamda rail lambi yohanningbagi apamba leinari
Imphal gi kaithian da lalol itik tawba mioi amana pauche asida hai rail lambi semba loiduna potchai punamak train da pusilaklabadi ahongba mamal da potchai punamak miam da phangan bangam lagani Imphal West ki new kathel manbida kukising na maitai ama fana na bahon ramle miyam gi mifam pangthokre ngarang numidang wairam pung manga makhairom taba matamda Imphal West ki pasoi police station gi manung chanba kathen manbida gari macha tungduna lakhiba kuki gi mi ahumna post office da thabak toba laisram ibohol koba mioi ama phaduna puna na bahon ramle thaudok aduga mari lainana ngasi kathen manbida miyam gi oiba mifam ama pangthokre Thaudok asiga mari lainana victim oiraba laisram ibohan gi manaw nupa laisram khomdon na phongtor khibada ngarang numidang pung manga makhairom taba matamda mahaki mayamana khongna thaba ama chatlingeda gari macha da lakhiba kuki gi mioi ani ahum lomna mahakpu khamki loinana mafam aduda maitei taba yabra mathakta wari sanaba chatsi haina gihan khangan bagi thong chathaki Maduda laisram ibohalna wari sasi hairabasu makhada police outpost leire maduda oina chatlaga wari sasi haibadagi chenkhre asigumba thaudok asi kathel manbi khulda yamna toina thokle state amasung central force ki kangbu sing leirabasu kuki singna maitai miyam da gihan khangan bagi thawong yamna kanna chathari kathel manbi ki mathak thangba saruk tasu CRPF ki kangbu leiribani haina pendaba phongdokhi Thaudok adugi matangda CRPF ka wari sanabadadi kuki gi mioi sing adu nisa chaba mioi oina phongdora I hairiba mioi sing adu makhoina phaduna phuraba matungda khulgi chipta sinakre gihan khangan bagi thawong adu bu chatharamba mioi adugi manungda anidi kaithel manbidagi khara chakhatlaga leiba kotlen khun maya da leiba henjon khundagi ne haina phongdokre adubu miyamgi apambadi CRPF na farga makhoibu phuchaiduna kolgi chipta sinabadu pamde makhoibu farga sinabasina toklabadi ahenba ka ahenba thawong kya chatharpa yai loinana kukisingna makhoibu hatpa dungai ga doribra haina pendaba phongdokladuna maduta chenariba miyoising adugi mathakta aingi oiba thabak sing lokhatlaningi security gi makidigi kathen manbida leiriba miyoising ningthina ngaksenbagi thabak tohningi February gi ahanba chayolda lengak lakkani haina panari luchingbadi khangdri Machin maya khara yangba BJP gi MLA kharana lebak asigi Republic Day numik ki mangoinana anoba lenga ama lakkani haina social media singda phongdok nokhibadu aranba oigedori adumakpu February gi ahanba chayol phawbadadi anoba lenga ama soidan leirgani haina MLA singna panari Manipur da popular government ama karamba matamda semhangadagi haibagi matangda MLA amatana haiba ngamde khangba sungamde makhoisu pawmi singumna wakhalna sagatlaga panghai haiba oina tauri Pofamna amasung tangai fadaba kharadagi popular government amadi thenglabada February 10 fawbagi mamangda leitabadi yararoi dori masina kadai fawba chunggadoribano khangba ngamdragasu tha asigi kungani pandagi haugadoriba parliament ki budget session da Manipur gi budget puthorkadra natraga popular government amada sinaramgadra haibadusu lengak lehenbagi chapchaba mong khangba ngamgani haina panari anoba lenga ama semlakpada kanana luchingadagi haibadu hojiksu kanamatana khangba ngamde adubu luchingba oigani haina thajaba MLA singdi adumak lei makhoi adudi hanagi chief minister nongthambam biren Manipur legislative assembly gi speaker TS Saitrabarta thongju SC gi MLA thongam biswajit singjamai SC gi MLA yumnam khemchan amasung nambol SC gi MLA thongaujam basant kumarni Manipur legislative assembly da BJP gi MLA kunthratret leiri hairiba MLA kunthratret asi state asigi chief minister oina bagi qualify oirba ngaktani Chief Minister oiraba yai haina makhoi masa masana pajariba makhoi khara sinataba icham chamna MLA oina leiriba amadagi hekta Chief Minister hablakpasu yai masimak handakta Delhi Legislative Assembly da Chief Minister oina naba mayam ama tanarurga kaina thangda icham chamba MLA nupi ama Chief Minister oina khalaki maduda MLA amatana yaningde haiba ngamkhide masimak BJP na state amagi chief minister khanbagi culture ni hairiba culture asi Manipur dasu adum torokpa yai makhoina khalakpa luchingba adu yaningde haiba MLA amatana yatpa yaroi masisu BJP gi chanabi masina taklibadi luchingba oigedoriba misak adu center gi luchingba singna apamba ama hekta ohelakani madu ki kana ohengeta gi haiba hojik yamna kupna yanglam khigani Marak asida kukijo community dagi lakpa MLA tarek ki manungda ahum natraga ani cabinet minister piraba yai haina panari Sahi amarom PR thamlaba phawbada kuki MLA sing minister haptaba habasi phajada bamayon ama leibana center gi luching basing na thausil ama semlakhigani longnari